अच्छा दारू बेचा Hey! Hujik lai jari perform si kanto saban amadi Leimakhong ga tainari perform adu dere ngasi pung ama makhai rom tarak pasfaida hari ba kan Leimakhong gi chingmang sidai da Meetei gi yung khara taraga lerakpani hari perform asin makta da koi Punjab regiment hanari GR leirame hai adu hujikna Punjab regiment leiyana lairiba mafam du makta da hai tare hari ba Meetei gi yung sing adu taraga leiban hai tare adu ngasi khangkhau dar pung ama kai mini funga chalak pasfaida Kuki singna security Laina laina hai tare Indian ki Central Paramilitary Forces laina laina makhoi gi mama makta da hari ba Kuki sing aduna thomjal laga phongna security forces ki Mamangda Indian koi gi hari ba Leimakhong asida ida tongan ba CO adaga 57 Mountain Division Red Chin Division tongan mayama hari ba mafam asida ida Central Paramilitary Forces Indian Army laibri makhoi gi mama makta da hari ba mafam asida ida Kuki singna ko Meetei gi yum huji fogda phangba pauda ahum lom mai Toukhre Nakanda uriba Meetei gi amadi Naga gi khunjasina maikhu karakpa ubudagi karino haina hangluba matamda tayar mai thabani makhoi protest tobana haidar security forces singi maikeri gi khumlaki hai adubu madu thajaroktabadagi haben nakshalaga changlaga yengluba matamda hariba Meetei gi yum ahum lomse mai thadombani aduna madu Thadokkhre matungda hujikse hariba area se yamna chauba irang ama pandaba thogdok ama tholi aduga Meetei khunjasing amadi Naga gi Kunjasing asi mafam sa kari gidamakta makhoi laina thahalibano haidana thomjalakpa matam amadi yumsing adu kanama changchilakpa matamda hujikse hariba area aina lepsariba mafam asimakta dai tare hariba security central forces ki masing yamlaba security pasne singasina thalaga border area country amaga thangnabadon hujiksina nga aga leire aduga thomjalangli ba Meetei amadi Naga gi miosing adu hujikse tangkhai gare tiaga skapa lathi charge toba chaina kanba amadi life round blank phaya mayam tawraga hariba sing adu tangkhai gare aduna khatana dum kapi adu hujikse tangta daba phiba amada leire haiba tare aduna yamna ngalli bade hariba Indian Army mapangan kalle hariba Central Forces Indian gi laina makhoi mama matu mai tha matamda kai dawra lei hoge kai dawra gal lei hobage hujiksina hariba singase Meetei amadi Naga sing thomjala kwa matamdana criminal namada chathagada ba thawong adu hujik chathari video asida chungjo soina uba phanglagani aduna mai tharam liba adum laba Kuki sing aduni kadai da nan thon kharbage makhoi se kadai da chakkharbage makhoi phaba leirabra hujibau da makhoi mathada kari action lorabage khangba mangamde uba chu bangde mami ju ta da ha tare aduna huji leiriba situation asi yumai thabi khraba imung manung yauri makhoi di mamitagi milu pirang kangdana hujik se hariba singase wakapham leitabaga dauna kanam ta leitraba koi gi masagi maram da masal refugee amagumna lanjelakpa amagumna hujik se hingdura leibagi mami tari aduga hariba yumbu singase sangdaba khonaba kandana hariba Mamangda leiriba Central Forces singasina thalaga changhandabagi mamina aduna aduna huji phobi wana de hariba mafam asida kespa je Central Forces ki kespa je phaijalai jina koi Naga amadi Meetei sing adu changselaktan ba henjalaktana bagi namaktani ka tiaga ska proga lathi sas tawraga halakpagi mamini aro sonda jojik lanjang amagum leire aduna atumida protest athab matamda yumnang khemchan phongdokhiba je hariba tampak amadi valley da mapung oina leiriba khulai pai ba kunimak makhoi mathade action lorani hai giba leire adubu mana haidri Mamangda hai tare Mamangda gi hauraga naha singna pairamba khulai singde ayamada loina pikak karbana hai tare pia manungda ju pikak karbani aduna hujik Meetei sing asina khulai paidram matam sida
security center process lai lai na makoi mama makta da mai thala tar gadi kulai pa hali buje kanano free hand thari buje kanano karam mana tongjal laga hari ba community gi marakta manipur ja crisis song na ba conflict thong na ba chil ba ga habse hujik ngasi mak tholi ba situation asina yamna chengna mayek chengna uthokle hai batai aduna masida ne ba yarbadi manipur government central government na karam ba firep logadori hari ba una dum lesson gadori la masida da instigate tori buje kanano aduga central forces sing na tumina dari basi maram sina kari marang ro masige responsibility whole responsibility punamak se mapam masida lai riba central security forces sing manipur government central government hari ba makoi punamak na responsibility lo fam thoi hai ba sidi makoi gi mathak ta dumak tar ga lai ra wa fam madi oi gadori aduna khang la moida kuki gi support adam tawri se kari maram gi no ba pung ani makhai sai muk tara ne ba ngasi gi tawri thaudu thoi je chap chabi di pung jing di khangong de hai de khoi ju makha da ngasai je ayuk se kuki nu pi gai mo se khoi si gi khoi gi corner si da ne gate ki corner si da ladies ani hai ba pau di tai ba du je e khoi khara han di sai da sorok ta phama lai ba do ngasi di long matam mo na kitang chin me na kom thoga kitang section na lai je na har ga dum lai ne ba ngasi je adu go hoji nung din je khoi na mayam mathak ta khara irang thok ko male na hai ba da gi khoi je sada khoi si da kitang haidaraga lam makha gi si saban gi sai je lai ba ko pham ne khoi myam srong pan je tho lai ba si da gi ha khoi sum pham ba si da gi sida mathak sida mai khu ka ba haurak pa si da khoi na ham da di tiar gumba mai thaba male na khalak lai ba da tiar gi di mai ji mu na karak tab de kai no ne na ha khoi sum hai gana ga yeng pa da di se khoi ma moi gi yum je mai thaba oram ba moi yum akhoi army jingna tawri je sai kuki nu pi mai tha yum mai thaba jing do di karim da thok da moi lai le thingom ngamau tre du akhoi yum mai chang na ga mayang haura ga ka khalak ba ga ji ne kan ba changba kan ba hai di yum do khada ngoi ju fair wicket ti ko na chak ba hor ga lai ba khada ngoi ju kan ba ngam godra na mayam che khana pa jadi akhoi mai tai di onja laga yum mai thari tear gas ka pa ga mayam tangari ji ne kitang ing tapai haidana kuki gi yum mai thanda matamda shokhiba angang ama yauna nupi ama rimsta inau nau na ta risen hai tare lai yeng ba matamda mayam na irang hodana rimsta Naga amri Meetei irang hodana adum laing chathan gi bagi thabak thong leiri banai tare belly da bis lai raga sigi kuki ga taina riba jaga sing asida da tawrak liba thong asida ta padi masida peace por pa ya ga dura forgive and forgiveness haibu cm gi wa pham si lai riba chatharak liba sigi thong sina madu kayam yamna oi thok ga duru na habjam achok bo hanga mo rang le dor makata pang dam yan tamna wan jage hoji phokon podom jari banawrem tanonjan ichel news newak Leimakhong